또 멋있게. 아니 다 먹기로 해. ꯀ꯭ꯔꯨꯟꯖꯤ ꯃꯌꯥꯝ ꯃꯌꯥꯝꯁꯤꯟ ꯃꯌꯥꯝ ꯈꯣꯏ ꯄꯨꯜꯂꯦ ꯃꯊꯦꯜ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯃꯈꯣꯡ ꯃꯔꯤꯡ ꯃꯔꯤꯡ ꯊꯣꯡꯕꯅꯦꯕ ꯑꯗꯨ ꯃꯇꯨꯡ ꯈꯔꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯡꯖꯨꯁꯨ ꯂꯩꯔꯦ ꯑꯗꯩ ꯏꯔꯣꯝꯕ ꯈꯔ ꯏꯔꯣꯝꯕ ꯃꯌꯥꯝꯁꯨ ꯂꯩ ꯃꯌꯥꯝ ꯏꯔꯣꯝꯕ ꯍꯩꯕꯥꯟ ꯃꯅꯥ ꯏꯔꯣꯝꯕꯅꯦꯕ ꯌꯣꯡꯆꯥꯛ ꯑꯗꯨꯗꯩ ꯆꯝꯄ꯭ꯔꯥꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯨꯝꯖꯁꯦ ꯍꯥꯟꯅ ꯁꯨꯝꯖ ꯑꯩ ꯃꯔꯨ ꯇꯥꯅꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯈꯛꯇꯪ ꯁꯨꯔꯦ ꯑꯅꯤꯃꯗꯤ ꯀꯣꯟ ꯊꯝꯖꯦ ꯍꯣꯔꯦꯟ ꯆꯥꯁꯨ ꯁꯤꯟꯅꯕ ꯅꯨꯡꯁꯤꯌꯦ ꯆꯝꯄ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯔꯦꯕ ꯑꯩꯈꯣꯏꯁꯨ ꯃꯨꯛꯕꯥꯡ ꯇꯧꯗꯁꯨ ꯀꯨꯏꯔꯦ ꯍꯥꯏꯕꯗꯨꯅ ꯍꯥꯎꯕ ꯃꯈꯣꯏ ꯀꯥꯏ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯤꯕ ꯃꯤꯅꯤꯠ 4-5 ꯁꯨꯕꯗ ꯑꯗꯣ ꯅꯨꯃꯤꯠ 4-5 ꯍꯥꯏꯗꯤ ꯍꯦꯜꯂꯦꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯣ ꯀꯣꯟ ꯊꯥꯒꯠꯄꯅꯦꯕ ꯍꯥꯏꯕꯗꯤ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯁꯨ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯅ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨ ꯑꯃꯁꯨꯡ ꯃꯌꯥꯝ ꯕꯦꯜ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯁꯤꯁꯦ ꯍꯧꯖꯅꯕ ꯇꯧꯔꯁꯦ ꯌꯦꯟ ꯊꯣꯡꯕ ꯃꯍꯤꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯣ ꯀꯩꯅꯣ ꯃꯀꯪ ꯉꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯅꯣꯗꯪ ꯇꯧ ꯇꯥꯔꯦ ꯏꯔꯣꯝꯕꯗꯩꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯒꯦ ꯏꯔꯣꯝꯕꯗ ꯍꯩꯇꯔꯒꯦꯕ ꯑꯩ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯦ ꯍꯩꯗꯔꯁꯤꯔ ꯍꯩꯖꯥꯎ ꯊꯝꯕꯗꯣ ꯑꯩ ꯁ꯭ꯋꯥꯏ ꯍꯥꯞꯆꯔꯛꯀꯦ ꯅꯨꯡꯁꯥ ꯍꯥꯏꯕꯅꯦ ꯀꯩꯅꯣꯁꯦ ꯁꯤ ꯃꯣꯡꯁꯦ ꯃꯈꯟ ꯃꯌꯥꯝ ꯃꯈꯟ ꯂꯩꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯇꯝ ꯉꯁꯥꯏ ꯄꯨꯡꯗꯣ ꯆꯥꯕꯗꯣ ꯍꯧꯖꯤꯛ ꯇꯧꯕꯤꯌꯣ ꯀꯩꯅꯣ ꯌꯥꯎꯋꯦ ꯌꯣꯡꯆꯥꯛ ꯌꯥꯎꯋꯦ ꯂꯣꯡꯒ ꯌꯣꯡꯆꯥꯛ ꯑꯔꯤꯕꯗꯨ ꯃꯌꯥꯝ ꯑꯗꯣ ꯍꯦꯛ ꯃꯨꯁꯂꯤꯝ ꯌꯣꯟ ꯂꯥꯛꯄꯗ ꯂꯩꯍꯧꯔꯒ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯎꯋꯦ ꯏꯔꯣꯝꯕꯁꯤꯁꯨ ꯃꯌꯥꯝ ꯈ꯭ꯋꯥꯕꯗꯤ ꯂꯩꯇ꯭ꯔꯦ ꯃꯈꯣꯡ ꯄꯥꯏꯔꯛꯑꯒꯦ ꯉꯁꯥꯏ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯝꯗꯣꯏ ꯃꯥꯟꯕꯅꯦ ꯃꯪꯊꯤꯠ ꯃꯝꯁꯤꯜꯂꯝꯕꯗꯣ ꯍꯧꯖꯤꯛ ꯆꯨꯗ꯭ꯔꯤ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯔꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯁꯤ ꯑꯩꯈꯣꯏ ꯐꯦꯟ ꯊꯥꯔ ꯆꯥ ꯌꯥꯕꯅꯦꯕ ꯑꯗꯣ ꯐꯦꯟ ꯊꯥꯕꯁꯦ ꯃꯈꯣꯟꯗꯣ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ
ꯂꯩꯁꯤ ꯊꯣꯛꯄꯦ yen lì thấy không lì bên mà 해지 농 주더지 양 원에 하지 그것이 이신의 자우토 하는데 그게 뭐 이신 야우래 말로 말만 DM 봐봐야 농 주더도 어떤 놈 파트 하지 람미 쇼죠 그 람미 하야다 원양 그 람미 된 거지 농수디안 파대봐 나 저도 저신 양 농하자 뭐 sẽ thả ra là cái gì xin 자기 자기 보이더리 안 좋대 엄마 거의 이제 잡으려도 하울링 시제도 사살 몸을 그녀는 잘 하긴해도 하울링 시제 먹고 아니 임내면서 해방이나 이런 일임 하듯 얌 싸움하면 돼 봐. 아니면 그냥 이 살아도 이 해반이 싸대고 사실 핸드폰 보고 해나 해반만 하지 rồi mai là hay hảo ấy thì tôi chỉ tăng cho tăng hay này tốt muốn sắc sẽ hay gì mà ăn làm thị hay đấy nữa dùng sắc mà dùng sắc đâu đó tôi nên hảo hay thì ấy dùng sắc sai phải tốt ấy dùng khởi tăng hảo thì tốt rồi chỉ một số sai hảo rau thay tốt trăm ba chứ mà maru đúng mà maru sai được cốc lẩu của đó khai mà đó nam đó đang mà chỉ video thì tăng tuổi thằng cái phải gì exam tàu đi của tôi exam chứ rồi video là mà thông tin sẽ tôi mẹ nó cái gì video sẽ han bây giờ video đi suy nữa like share subscribe cho rồi mẹ nó về là con gì nữa biết mà rồi mà thằng video đó nó sẽ bye bye